Purlenga ke War on Drugs 2.0 mission ki makhada cultivation of horticulture crop as an alternative to poppy cultivation in hill areas scheme ki makhada chingi district singi mafam kayada poppy thariba mioi singda pinaba planting material sing mari lainaba district officers singda sinakre planting material sing puba truck sing horticulture and soil conservation minister Letpao haukipna lamthakre state asida lairiba mioi maru oina lomi singi hingbagi phibam amadi setmilon fagat halaba matamda lamdam asida lairiba issue sing masa matomda mangkigani aikoi mioi bagi puksak thakliba lomi singbu awangba fida ama piduna henna marek mahau leiba punsirol ama pinaba hotnaba the horticulture department na achauba thaudang launaba hotna si haina minister Letpao haukipna phongdokre ngasi nilakuthida leiba food park teki Minister Letpao haukipna Kangpokpi, Urkhul, Kamjong, Chandel, Churchanpur, Senapati amadi Tengnopal tamna pukigadaba Kachai lemon, Sam, Kihom, Cardamom, Cashewnut, Lychee, Yaingang amadi Shingi Chara sing puba truck sing Minister Letpao haukipna lamthaki Thauram aduga mari lainana Minister Letpao haukipna hai lamdam asi chingna chada marfudrani thoi aduga tamna chada nipan khakta oiba mafam amani adubu laibak thiba amana tamgi piklaba saruk singda puthokpa chana thaknabagi potlam sing state asida lairiba mipum khudingmak chanari masina state asi self sufficient oiba Chabada mipan tang da bahaiba lainga ki pandam phangba ngamloi chingda leiba lomi singna hanadagi leirakpa thafam thokpa potlam khara tharaga aikhoi khak konaraga loire haiba wakhalon athubada thadokpana phai chingda su chanaba hena senthok leiba chana thaknabagi potlam sing thaduna aikhoi isha iromdom lepchaba ngamnaba loinana aikhoina puthokliba potlam sing malemgi kaithel da yonaba khotna si haiki अखोई लेजरी बलम द बसिदा चिंग नी तमनी हाइबगी गवर्नमेंट ऑफिसर सिंगसु चिंग द पोस्टिंग ताब सरुक ता न मंत्री द लाख तारा कुंथ्रा पिथोगा वैली तान बहोत न बसि कितंग थादोक से चिंग सो कोई मणिपुर नी मसिगी माइंडसेट से हमतंग थादोक चिंग चौखतरेदी मणिपुर चौखत पसु ओय ओय रो चिंग असिदा एक्सट्रैक्ट तौरगा चानबा पोथोक मयाम असि पोथोक्तरगदी मणिपुर सुकुन कोनरो मरम दि वैली से एम पी चिंग दसु सिंग थाबसिना ए सि थादी बोराम थादी ए चहिम कोनरनी हाइबे कांसेप्ट नतबा अखोई Manipur dagi pothoga India amadi mapan lam gi overseas ta lam kaya no ma supply to bagi kok ta hoi changsindri haba